Kunai amana saukalak panatraga imung amana nungai na hingba haibasida Mayaikaba sinjak chaba natraga sijanaba yaurukpana chawna Cheitheng piri. Mayaikaba sinjak sijanariba singamadi maduda laishuraba singna masamaki haksang pukning wakal ijat amadi lanthum mangan batanatana mahaki imung aduda lairiba miyoi singda nungai taba kaya thoalli. Masina maram oiduna imung adu asum masum laikha tarai. Asigumba imung singi masingna yamlaklabadi khunai asidasu amangba kaya thohalaktuna saukhat lamjelda mangam san mangam nakte. Maram asidagini imung manung amadi khunai asida Mayaikaba sinjak sijanariba singamadi masida laishuraba singbu layengduna khunai asangbu yumbi amamam ohinnanaba laingak namadi lanai lup kayana lep leitana honarakliba. Akasbani Imphal leptana sandukliba thauram Mitkap Thoklasi kunmathoi shuba tangkak tangasi puduna lakchari Mayaikaba Chinjakki Cheitheng. Aikoina psychoactive substances haibadi Mayaikaba sinjak singasida yu ganja nisha oina sijanaba guli natonda manam singkatuna sijanaba yaba nisha makal sing yauna tongan polam singbu khangnari. Manipur gi oina hairiba nisha gi polam singasi sijanaba sang wangliba sida lamdam asiga Myanmar leba ka tainariba ngamkhai gi phibam asisu yangsinba tangai phadri. Manipur amasung Myanmar gi marakta leiriba kilometer 340 palom sangba iho hobangam khai paringasina Mayaikaba sinjak pusilakpada irai lahinbaga loinana masiga mari lenabu wathok kaya laknabagi achoubu maram ama oiri. Manipur asi Bharat ki manungda Mayaikaba sinjak Cheitheng khwaidigi chawna phangba rajya singi manungda ama oiri. Manipurda ing kumja lising ama samapan marifugi adwaidagi yu amadi atai Mayaikaba sinjak sing saba amadi sijanabagi chang khanghen hengalakhi. Haukiba sahi kullom asidana inkhalaklibi nupi masa sing yauna yum kai palaba nupi kaya mauna kaya Mayaikaba sinjak sijanabagi chang yamna hengalakli. Bharat ki atai rajya singa yangnabada Manipur asi Mayaikaba sinjak sijanabagi chang yamna wangli. Imung manungda yum panminabada nupa nupi gi marakta wakhalon kenarakpadagi khaibung tanarakpa toina khana chainaba thokpa masung khainaduna leibadagi makhoi gi masa singaduda pungning wakhal solakpa kaya thoalli. Adugumba angang singaduna mahi masing tambada pungning changlakte wakhal irang langduna leigalli. Masina angang singaduna chawruklaga Mayaikaba sinjakki langda thurakpasu yaudaba natte. Mayaikaba sinjakta laishuraba singna thohalakpa khudongchadaba singi matangda social welfare gi director NG Utamna asumna phongdokle. Mayaikaba Chinjakta laichubana khunai asida tongan ba makhal gi Cheitheng kaya piri haibasidi mayamna yanaraba wafamni masi kakningai leitrabani. Prithvi gi atai mafamda tawbagumna Manipur dasu miyoi lising kaya imung lising kaya Mayaikaba Chinjakki Cheitheng aje hojik phangduna leiri. Masina miyoi kaya gi hakselda aduga miyoi singa duga magi akoibada leiriba mi singa gi marida imung manungi senmit londa khunai sida leiriba magi ikai khumnaba ijat aduga moral value da sokhalakpa kaya amani aduna Mayaikaba Chinjakta laichu bachina pukning wakhal da sokhan badana tana miyoi bagi hakchang da su tongan ba makhal kaya da sokhalli habasi akhangai singna hairaga leirabani se khudam oina hairabada Mayaikaba Chinjak kuina sijannarakpa targadi magi liver soklakpa kidney soklakpa heart ki problem lakpa masi mayam leigre maduda sunatana Mayaikaba Chinjak tamana lukhiba matamda wakhal khanthabagi chang walakpa magi warep lobagi chang walakpa brain ga hakchang ga ani gi marakta pau phaunabada thintharakpa sina maram
ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯁꯣꯛꯀꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯊꯣꯛꯍꯜꯂꯤ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯍꯟꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯣꯏ ꯃꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯐꯝꯅꯦꯅ ꯂꯧꯕ ꯌꯥꯎꯏ ꯃꯁꯤꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯈꯨꯗꯝ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯅ ꯂꯧ ꯎꯕ ꯃꯇꯝꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯂꯧꯎꯕꯒꯤ ꯀꯥꯡꯂꯣꯟꯁꯦ ꯀꯨꯞꯅ ꯈꯪꯗꯗꯅ ꯂꯧꯕꯨꯛꯁꯤꯗ ꯌꯨꯔꯤꯌꯥꯁꯦ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯌꯨꯔꯤꯌꯥꯒꯤ ꯆꯥꯡ ꯋꯥꯡꯅ ꯆꯥꯏꯁꯜꯂꯦꯅ ꯈꯜꯂꯁꯤ ꯌꯨꯔꯤꯌꯥ ꯆꯥꯏꯁꯟꯕ ꯃꯇꯝꯁꯤꯗꯩꯗ ꯂꯧꯁꯤ ꯃꯎ ꯐꯖꯅ ꯍꯧꯔꯛꯀꯅꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯃꯨꯅ ꯁꯪꯕ ꯃꯆꯨ ꯑꯃꯗ ꯂꯧ ꯃꯅꯥꯁꯤꯡꯁꯦ ꯌꯥꯝ ꯐꯖꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯂꯧ ꯃꯅꯥꯁꯦ ꯐꯖꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯂꯧꯎꯕꯁꯤꯅ ꯍꯔꯥꯎꯔꯦ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯂꯧꯁꯦ ꯐꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯤꯒꯨꯝꯕ ꯌꯨꯔꯤꯌꯥ ꯍꯦꯜꯂꯕ ꯂꯧꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯗꯅ ꯇꯨꯔꯛꯄ ꯃꯍꯩ ꯄꯥꯟꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯄꯥꯟ ꯁꯥꯔꯝꯃꯒꯁꯨ ꯐꯧꯍꯥꯝ ꯁꯥꯠꯂꯒ ꯃꯥꯅ ꯂꯧ ꯎꯕꯒꯤ ꯄꯥꯟꯗꯝꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯉꯒ ꯃꯍꯩ ꯆꯥꯗꯅ ꯇꯣꯛꯏ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯤꯕ ꯃꯤꯁꯤꯁꯨ ꯃꯥꯅ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯆꯥꯁꯜꯂꯒ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏna ꯈꯜꯂꯤꯕꯗꯣ ꯌꯨꯔꯤꯌꯥ ꯆꯥꯏꯁꯜꯂꯒ ꯂꯧ ꯐꯖꯔꯛꯄ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯐꯖꯔꯛꯄꯗꯨꯒꯨꯝꯕꯅꯤ ꯃꯁꯤꯗ ꯁꯨꯝ ꯂꯥꯏꯆꯨꯔꯀꯥꯟꯗꯗꯤ ꯀꯣꯟꯗꯪꯗꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯉꯁꯥꯏꯒꯤ ꯌꯨꯔꯤꯌꯥ ꯍꯦꯟꯕ ꯐꯧꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯐꯧꯍꯥꯝ ꯁꯥꯠꯄ ꯑꯗꯨꯃꯥꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯍꯥꯛꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯏꯍꯣ ꯍꯣꯔꯕ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯃꯍꯩ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯖꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯈꯨꯟꯅꯥꯏꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯐꯨ ꯆꯩꯗꯨꯅ ꯑꯃꯗꯤ ꯈꯣꯡꯒꯣꯏꯅꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯄꯈꯛ ꯉꯝꯈꯤꯗꯦ ꯃꯃꯩꯊꯪꯗ ꯃꯈꯣꯏꯕꯨ ꯑꯅꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯅꯤꯡꯊꯤꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯄ ꯉꯝꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯟꯅꯥꯏꯅ ꯀꯤ ꯇꯨꯀꯠꯆꯅ ꯌꯦꯡꯕꯤꯕ ꯇꯣꯏꯅ ꯊꯦꯡꯅꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯈꯣꯏ ꯑꯁꯤ ꯈꯨꯟꯅꯥꯏꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯀꯥꯡꯂꯨꯞꯅꯤ ꯁꯤꯖꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯆꯨꯔꯕꯁꯤꯡꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛꯇꯤ ꯇꯁꯦꯡꯅ ꯂꯥꯜꯂꯤ ꯂꯥꯏꯆꯨꯔꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯍꯦꯛꯇꯃꯛ ꯂꯥꯏꯆꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯆꯨꯔꯛꯄ ꯅꯠꯇꯦ ꯃꯇꯝ ꯁꯥꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯈꯣꯡꯐꯝ ꯂꯥꯟꯅ ꯆꯠꯂꯨꯕꯗꯒꯤ ꯍꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯗꯨꯅ ꯂꯥꯏꯆꯨꯔꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯃꯐꯝ ꯆꯥꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯂꯥꯌꯦꯡꯊꯣꯛꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯆꯨꯕꯅ ꯄꯤꯕ ꯆꯩꯊꯦꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯤꯔꯦꯛꯇꯔ ꯎꯇꯝꯅ ꯑꯁꯨꯝꯅ ꯍꯥꯏ ꯎꯍꯩ ꯇꯥꯍꯩꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯕꯅ ꯂꯩꯌꯦꯅ ꯍꯥꯏꯔꯒꯁꯨ ꯑꯁꯥ ꯁꯨꯡꯂꯩ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟꯁꯤꯗ ꯂꯣꯏꯅꯔꯒ ꯍꯤꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯈꯪꯕꯤꯕ ꯃꯈꯣꯏꯕꯨ ꯇꯥꯕꯤꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯃꯤꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯂꯥꯏꯆꯨꯔꯕ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯂꯥꯌꯦꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯒꯤ ꯃꯊꯛꯇ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯗꯅꯕ ꯃꯁꯤꯗ ꯂꯥꯏꯆꯨꯔꯛꯇꯅꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯑꯣꯏꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯗꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯕ ꯂꯥꯏꯆꯨꯔꯕ ꯃꯤꯁꯤꯡꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯈꯔ ꯑꯍꯣꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯁꯤꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯕꯕꯨꯗꯤ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯊꯣꯛꯄꯤꯕꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯕ ꯃꯗꯣꯝꯗ ꯊꯕꯛ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯥꯕꯨ ꯁ꯭ꯇꯤꯛꯃꯥꯇꯥꯏꯖ ꯇꯧꯔꯒ ꯏꯟꯊꯣꯛꯑꯒ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯁꯧꯒꯠꯄꯤꯕ ꯂꯥꯌꯦꯡ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯕꯤꯕ
aduga aikoina drug user ama yaurakpa matamda laichuba ama yaurakpa matamda madubu losanduna namjanduna thambagi mahutta mayam mamangda puthoaga khannaraga nainaraga akhang ahei tanaraga layeng thokpibana khanai haina akoigi mayamgi wakhulon si punna hongminaraga somda changsinminaragadi aikoigi community sibu kanba ngamgani tungi khunai sibu kanba ngamgani na khanjai aduna aikoi punna khusamnaraga punishment piba budi stigmatize tauba budi mabu achumba lambida purakpana ma hena phai support tawibana hena phai layeng bibana hena phai haiba wakhallon se miyam punamakna khangbiyu masomda thabak oina onthok minasi haiba wafamji thamjage Mayaikaba Chinjakta laishurabasingna makhal makha kayagi crime kaya thohalli makoina mara lejidaba miyoi kayabasu awafamda tahalli yu thakpa natraga guli chaba miyoi amana thorokpa garina icham samna lambida chachaba natraga gari thokjaba miyoi singda thomadagi sikhiba kaya yauri kaya amana soinaiduna leiri karigumbadana Mayaikaba Chinjakki nishana napi angang singda tauroidaba kaya tauba chathai lisat kaya chatpa thengnari laishurabasingna makoigi nisadu phangnanaba hotnabada asop arem khangdaba huran chinthigi thabak phawu torokpa yauri karigumbadana pikliba angangdagi sana thatlaga angang adubu hatoklamba phawu yauri asumna Mayaikaba Chinjakta laishurabasingna tongan tonganba crime kaya thoanduna khunaidamadi imung manungda achauba Cheitheng kaya piri masigi matangda second MR gi commandant Victoria Yengkhomna asumna phongdokle Mayaikaba Chinjaksing haibadi yu amadi drugs zinabadagi tholokpa crime ase adukmatiki yami crime ase khoina nainaba matamda yengbe ai madudi Mayaikaba Chinjaksing asi chariba lairba imungi or lairba misak amana chaba matamdadi manas tanjariba yam wana nongmagi tanjaruriba khusuman aduna drug amadi yu phangnanaba hotnaba adu leiraktaba matamda migi pot huraluba matpa setpa lakpa se hairakpa hainabi oiraktuna siguma makhalgi crime ase thohali dacoity robbery ana chingba extortion na chingba makhalgi crime asu nisha asina adum puhalai adagi amarom dana paisa paiba mi magi yengba matamda karigumba paisa paiba mi asina imung manung sidasu hairiba phattaba Mayaikaba Chinjaksingdagi lapthokna thamnanaba hotnabada magi mamu paisa nungbi asi pidaba suma matamdadi hairiba miduna masamaki imung manungduda huran chinthi tawduna adagidi ahan laman oiragana phuba khotpa yam violent oiduna imung manungi mi phau soktuna masa phau injury to hallaga suguma makhal gi crime ase thohalli nisha charba mi sing asi ayambana yamna aggressive oiba wakhal khanthaba watpana yamna saugalli khanthaba si watpana khana chaina basiana thohali makhoina maram oiduna adugi mathakta murder case phau adum chenai nisha gumse chashallaga mi hatpa khotpa khanaba matamda su adum thoktaba natte masigi mathakta nisha asi charuba mi amana su sexual assault ase adum thohali nupi angangda yengoidaba mitieng yengakpa adegi rape phau tobam adum ngasagi ekhoi nisha singse charaga gang rape na chingba asigumba su sathi raba crime ase dum thoi yumgi angang nupi bu thina phubiba akhoi sugumba addict singse yam kana laijuraba sing asidi yum sigi shanti asi makhone yamna manghalli yum asida mental harassment piba leiriba mi khudimaki mathakta mental harassment pi larik laisutami ba angang singdadi achoba Cheitheng phanghalli nisha chaba thabak toba mi amagi matangda se khoina neinaba yai atopa angle amada kari government employee oigera private employee oigera mana tawriba thabak tuda mamai onchanba ngamdaba public dealing da soirakpa discipline yaudana thabak toba negi thabak asi regular oina chang naina karaktaba asina public service piba matamda yamna achauba akaiba oiba mana represent toriba office adugi performance andagi public dealing asi soirakpana ikhogi society asigi development bu yamna thinthahalli yu amadi drug seasonariba employees singna Mayaikaba Chinjakta laishurabasing asi pukning wakhalgi lainana narba miyoi singni haibada haimanba thokloi miyoi ba amana khanfam thokpa wakhalgi wangmada tonganba ahenba wakhal kaya khanbasina makhoide hekta saubiba amadi lan hekta khanbibasi achumba thawong natte
ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅꯕꯨꯗꯤ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯦ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤ ꯆꯨꯝꯅ ꯂꯝꯖꯤꯡꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯂꯥꯏꯆꯨꯔꯕꯁꯤꯡꯅꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯂꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯈꯟꯖꯔꯤꯕꯅꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤꯕꯅꯤ हिरम असिगी मतंगदा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की डिपार्टमेंट ऑफ साइकियाट्री की प्रोफेसर डॉक्टर आर के लेनिन असुमन फोंगदोक्ली करिगुंबा नेसादा लाइचुरबा मियोय अमना महाकी नेसागी इपाक्ता तावरबा मतुंगदा नेसादुगी मयाइना अरे अरेबा औ औ मिदा साउबा फुबा चैबा फजदबा वांगांग सिजिनबा अमदी माहि तमलिबा मचा मसुसिंगदा डिस्टर्ब तौबिबा नुंगाइना तुमलिबा मागी नुपीबु हौदोगा सी तौ हाइदना नमफुदा कनागुंबा मियोय अमना अरेबा मिनाइगुमना थौदाबिबा अदुगी मथक्ता अमुक्सु मरान थीरगा फुजनबिबा खुमद्रगसु करिगी खुमद्रिबनो हाइबा खुमगसु नंगना इगी चिंथक्ता खुमबा हाइना हाइबा असिगुम मखलगी निसा शानबगी मोंग असिदी ख्वाइदगी हेना पुक्निंग वाखलगी तमथीरबा लैना अमना नारबनी हाइना डॉक्टर अमा ओइना निसाद लायेंग जरिबा मी अमा ओइना हागना लौजै अदु मसिमगननी अखोइना निसादा लाइचुरबा मियोइसिंगबु यामना नुंगाइतबा मोंग अमता नुसा सिनदबा अमदी निसाबु खितंग पामजदना येंगबा मियोइसिंगना यामना नुंगाइतनी येंगलिबा मियेंग असे मसिमगननी हाइना लौजै अदुबु कनागुंबा मियोय अमना मागी नुंगाइनबगिदमक्ता खनबदा मियोय 10 कुनगी पुनसिदा अपनमा अचौबा चैथेंग मदुसु पुनसि सुप्पा लास्टिंग ओइना लेहौरगदबा अदुसु पुनसिगी कैरियरदा मियोयबगी लमचत साजता अमदी हक्चांगी सोइनाइबगी फिबम फावबा यौना टॉर्चर तौरगा मियोयबा कयागी हिंगबगी पुनसिदा अचौबा चैथेंग पीरबा मदुमकना मयोयसिंग अदुगी हिंगबगी महाव मांगलक्तना अइता सिख्रसरायना खलकपा नत्रगा चापम थकपम हिंगफम खंगदबदगी तुम्मा चाबा खंगदबदगी हक्चांगी अमदी पुक्निंग वाखलगी ओइबा लैना कयामुक पोखनबसे अखोइना पुक्निंग वाखलगी ओइबा लायेंग संगदा यामना तोइना हाइबदि निमित खुदिंगी 10 लाखपै मनुंगदा अनि अहुमदे असुमना ओइबा मरोइना नुपीसिंग अमदि इंखलगलिबा छात्र छात्रीसिंगना मथ्वाइ चाकना अखोइदा तम्मी करिसु हाइजबा ngamdabana मखोइबु अखोइना खरा साफनबा लायेंग बिरगा थाकी अदुबु नुमितुमक्तदा अमुक नुमिदांगदा नत्रगा नोंगालगा मादि हाइरिबा चमानबा साफुदो अमुक फंगबनिना फबा कौबा लेते अदुना निसासे कुइना सिनरकांदा अचुमरानगी वाखल मांगकपा अदुदगी काउजन थीबा असिनसिंबा कयामुक लाई अदुना अरोइबा मतमददी मा मसामक फावा निंगनरकपा डिप्रेशन लाकपा मांगबा मखै मांगुरकांदा संजफम लेरक्तबा हक्चांगी ओइबा चैनाखोल मयाम अमा फावरकपता निसादुना मुहन्ना कनबा ngamaktaba हन्ना हेंगबा kana उरक्त्रकांदा मागी पुनसिदा यामना नुंगाइतबा मतम खरदे दुमक लेगल्ली अदुगा पुनसि मतोमता लोइसिनजग्रगे हेना खलकपा मदि लोइसिनजखिबसु यावदबा नते अदुगा करियुमा कांदा निसाची चारुरकांदा अफफत्तगी वाखल मांगबा साइकोटिक इलनेस नारकपा हाइबदी मनादा करी करी सोरी पारी ताबा ममिता सोरी पारी उबना सिंबा कया अमसु तौबा यावी मसी अखोई गंजागुमदा याम थोई Mayaikaba Chinjak amasung pukning wakhilgi laina ani asigi marakta chaungna mari lainai maram aduna Mayaikaba Chinjak sizinaba tokpa ngamdragana mafam sana layengduna tapna madubu thadoknaba hotnaba tangai fade masigi matangda makha tana phongdokladuna Dr. Leninna asumna hai पुक्निंग वाखलगी अनाबगी मनुंगदा निसासिनबा निसादा लाइचुबा हाइबसिमक पुक्निंग वाखलगी अनाबनी हाइना अखोइना लौई अदुगा मसिदैसदा अमुक्का अतोप्पा पुक्निंग वाखलगी अनाबा अमा यावसिलकपसिसु यामना तोइना थोई मसिबो अखोइना कोमोर्बिडिटी कौई स्किजोफ्रेनिया नाबा मियोइसिंगना मैखुगी चुरुपिरिगी अखोइगी हाइनबिसि याम तोइना यावी अदुदा नतना निसासिनबा युना सिंगबा अतोप्पा निसा सिनबा याम तोइना यावी बाइपोलर अफेक्टिव डिसऑर्डर हाइदना महाकना मफरे महाकना मचाउरे न खनबा अमुकना महाकना मतोले न खनबा अदु मलैना अमखक लै मदुदसु निसासिनबा मियोइसिंग यामना यावी निसासिनबदुना मरुम ओइरगा मागी लायोंगदु यामना होंगहनबदा नतना लायेंगबा मतमदसु अचौबा अपनबा मपी पर्सनालिटी डिसऑर्डर नारबा मियोइसिंगना निसागी मपान यामना तोइना तांगी अदुगा मसिना मरम ओइदना नौना इंखचररिबा नुपीसिंग अमदी हौजिक नुपीसिंगना निसादा हेना संगसिलकपगुम थवा यारपगुम तौबसिना मरम ओइरगा अखोइगी नुपा नुपीगी लेनरिबा मरिदा अचौबा अकाइबा अमा लाकपा अदुगा खुसी खुनान थोक्तगी थोनिंगदबा थौदोक थोकपगी पोट मयाम असिना तुंग कोइना पुक्निंग हक्सांगदा पुक्निंग वाखलदा मसागी अमदी मचा मसुगी इमुंग मनुंगी याम चाउना अकाइबसु पीदबा नते अदुना निसागा पुक्निंग वाखलगी अनाबगा अनिगी लेनरिबा मरी सिदी मसी तमदुना लोइबा नते अदुना अखोइ ngamaगति निसासी पुंतोक तोक्सी नत्रगा करिगुमा ngamदबा तारगसु अखंग अहिसिंगा तानरगा खरगे मखै हंथा हंदुना अखोइगी पुक्निंग वाखलदा सोखहंदना
ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯃꯈꯩ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯝ ꯔꯤꯗꯛꯁꯟꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯂꯥꯛꯄꯤꯅꯕ ꯃꯁꯤꯃ ꯑꯦꯄꯜ ꯇꯧꯖꯅꯤꯡꯉꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤ ꯀꯅꯥꯁꯨ ꯋꯥꯅ ꯂꯩꯅꯤꯡꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯍꯥꯎ ꯇꯪꯂꯨꯕꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯗꯨꯅ ꯂꯥꯏꯆꯨꯔꯕ ꯑꯣꯏꯔꯛꯄꯗꯒꯤ ꯋꯥꯅ ꯂꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠ ꯀꯥꯡꯉꯕꯝ ꯂꯩꯀꯥꯏꯗꯒꯤ ꯃꯤꯔꯔꯟꯖꯟ ꯀꯧꯕ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯏꯁꯥꯅ ꯑꯩꯒꯤ ꯔꯤꯂꯦꯁꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯊꯍꯜꯂꯤ ꯑꯩꯒꯤ ꯕꯕꯥ ꯑꯩꯒꯤ ꯏꯃꯥ ꯑꯩꯅ ꯄꯤꯛꯏꯀꯥꯟꯗꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏꯕꯇ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯂꯥꯛꯑꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯃꯛ ꯑꯩꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯕు ꯊꯥꯖꯕ ꯀꯔꯤꯁꯨ ꯊꯝꯂꯛꯇ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯁꯟ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯔꯒ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯆꯤꯟꯁꯤꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯎꯔꯒ ꯑꯩꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯍꯨꯃꯥꯡ ꯆꯥꯎꯁꯟꯕ ꯑꯗꯨꯝ ꯑꯣꯏꯗꯨꯅꯇ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯏꯁꯇ꯭ꯔꯤꯠ ꯃꯦꯝꯕꯔꯁꯤꯡꯕꯨ ꯎꯔꯒ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯛꯈꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯒ ꯉꯁꯤꯃꯛ ꯂꯝꯕꯤꯗ ꯍꯤꯞꯂꯤꯕ ꯇꯥꯔꯤꯕ ꯏꯁꯇ꯭ꯔꯤꯠꯇ ꯇꯥꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯕꯨ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝꯅ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯀꯤꯕ ꯋꯥꯍꯪ ꯑꯃ ꯏꯊꯟꯗ ꯇꯠꯇꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯔꯨꯞꯀꯤ ꯐꯅꯦꯛ ꯐꯤ ꯐꯥꯎꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯊꯨꯞꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯁꯥꯗꯨꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯦꯒꯤ ꯐꯅꯦꯛꯇꯨꯐꯥꯎ ꯑꯩꯅ ꯊꯝꯗꯣꯛꯇꯨꯅ ꯅꯤꯁꯥꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯅꯥꯎꯀꯣꯟꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯆꯦꯅ ꯐꯥꯎꯕ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯉꯥꯡꯕꯤꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯕꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯌꯦꯡꯕꯤꯗꯨꯅ ꯂꯥꯛꯈꯤ ꯑꯁꯤꯅꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯏꯊꯟꯇ ꯋꯥꯍꯪ ꯈꯔꯗꯤ ꯍꯪꯖꯈꯤ ꯑꯩꯕꯨ ꯍꯤꯡꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯁꯤꯈ꯭ꯔꯁꯤꯔ ꯍꯥꯏꯕ ꯁꯣꯁꯥꯏꯇꯤꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯉꯁꯤꯃꯛ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯆꯨꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯁꯟꯁꯨ ꯀꯔꯤꯁꯨ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤ ꯏꯁꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯦꯁꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯊꯍꯜꯂꯦ ꯅꯤꯁꯥꯒ ꯔꯤꯂꯦꯁꯟꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯠꯄꯗꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯃꯛ ꯑꯗꯨꯝ ꯐꯅꯕ ꯂꯥꯏꯌꯦꯡꯁꯪ ꯀꯌꯥꯗ ꯆꯪꯉꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯩꯒꯤ ꯕꯕꯥ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯩꯒꯤ ꯏꯆꯦ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯏꯆꯦꯜꯁꯤꯅꯗꯤ ꯀꯧꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯇꯧꯔꯨꯕ ꯑꯩꯅ ꯁꯤꯜꯂꯨꯕ ꯀꯔꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯃꯛ ꯔꯤꯂꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯥꯏꯊꯔꯕ ꯍꯥꯏꯕꯗꯣ ꯏꯐꯝꯗꯁꯨ ꯊꯣꯛꯂꯔꯤ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃ ꯏꯊꯟꯗ ꯍꯪꯂꯤ ꯑꯩꯁꯨ ꯏꯁꯇ꯭ꯔꯤꯠꯇ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯍꯪꯂꯔꯤ ꯏꯐꯝꯗ ꯔꯤꯂꯦꯁꯟ ꯑꯃꯗꯤ ꯅꯤꯁꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯤ ꯀꯩꯁꯨ ꯌꯥꯔꯝꯗꯦ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯐꯕ ꯈꯜꯂꯛꯄ ꯌꯥꯎꯔꯕꯁꯨ ꯃꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕꯗꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯌꯥꯏ ꯑꯗꯨꯅ ꯇꯧꯔꯣꯏꯗꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯐꯒꯠꯂꯛꯂꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯔꯟꯖꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯏꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯁꯨ ꯁꯨꯝ ꯇꯧꯕ ꯉꯝꯗꯕ ꯁꯨꯝ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯋꯤ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯇꯧꯍꯟꯕ ꯐꯠꯇꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯁꯨꯝ ꯇꯧꯍꯜꯂꯛꯏ ꯅꯤꯁꯥꯁꯤꯅ ꯍꯛꯆꯥꯡ ꯁꯣꯛꯄꯗ ꯍꯥꯏꯔꯨꯔꯒ ꯁꯨꯝ ꯑꯩꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯐꯅꯗꯤ ꯍꯧꯔꯛꯑꯦ ꯍꯛꯆꯥꯡꯁꯦ ꯌꯨꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯝ ꯑꯩ ꯁꯨꯝ ꯍꯛꯆꯥꯡ ꯈꯔ ꯁꯨꯝ ꯐꯩ ꯐꯔꯒꯁꯨ ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯁꯨം ꯀꯥꯏꯊꯔꯛꯄ ꯏꯁꯥꯅꯗꯤ ꯐꯩꯌꯦꯅ ꯂꯩꯖꯔꯒ ꯌꯨꯝ ꯂꯩꯀꯥꯏ ꯁꯃꯥꯖ ꯌꯨꯝꯒꯤ ꯃꯤꯅꯒ ꯁꯨꯝ ꯏꯁꯥ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯑꯩꯗꯤ ꯐꯔꯤꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯤꯡꯖꯦꯜ ꯌꯦꯡꯉ ꯏꯁꯥ ꯏꯇꯣꯝꯇ ꯀꯂꯛꯆ ꯑꯩ ꯁꯣꯛꯏ ꯍꯥꯏꯕꯒꯤ ꯃꯃꯤꯗꯨꯗꯤ ꯎꯖꯗꯕꯤꯗ ꯐꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯥꯏꯊꯔꯛꯈꯤꯕ ꯑꯗꯨꯝ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯌా ꯑꯃꯁꯨ ꯁꯨꯝ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯈꯪꯗꯅ ꯁꯨꯝ ꯅꯥꯁꯤꯜꯂꯛꯏ ꯅꯤꯁꯥ ꯆꯥꯕ ꯍꯩꯔꯛꯄꯗꯩꯗꯤ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯅꯥꯕ ꯊꯦꯡꯅꯔꯛꯈꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯆꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯦꯛꯁꯤꯟꯍꯧꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯈꯌꯥꯠꯇ ꯇꯥꯈꯤꯕꯗꯒꯤ ꯃꯌꯣꯜꯗ ꯇꯤꯟꯅ ꯆꯤꯛꯂꯕ ꯂꯩꯔꯥꯡꯒꯨꯝ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯊꯣꯛꯍꯧꯔꯒꯅ ꯐꯒꯠꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯍꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯔꯥꯡꯗꯒꯤ ꯗꯦꯅꯤꯜꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ
ꯑꯩꯁꯨ ꯍꯥꯟꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯍꯩꯁꯤꯡ ꯑꯃꯗꯤ ꯀꯦꯔꯤꯌꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯊꯍꯜꯂꯤ. ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯩꯁꯨ ꯑꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯒ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯑꯩ ꯅꯤꯁꯥ ꯃꯆꯥ ꯇꯞꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯁꯣꯏꯕ ꯀꯌా ꯑꯃ ꯇꯞꯅ ꯂꯥꯛꯈꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯍꯩ-ꯏꯁꯤꯡꯗ ꯑꯁꯣꯏꯕ ꯑꯆꯧꯕ ꯑꯃꯗꯤ ꯑꯣꯏꯔꯛꯈꯤ. ꯌꯨꯝꯒꯤ ꯃꯤꯅ ꯏꯍꯩ-ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯜꯂꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯑꯁꯥ ꯑꯗꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯈꯤ. ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯊꯝꯖꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ. ꯑꯗꯨꯁꯨ ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ. ꯅꯣꯡꯃꯒꯤ ꯑꯩ ꯅꯤꯁꯥꯁꯤ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯦ. ꯏꯍꯩ-ꯏꯁꯤꯡ ꯆꯠꯀꯅꯤ ꯇꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯟꯈꯤꯗꯦ. ꯌꯨꯝꯒꯤ ꯃꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯂꯥꯏꯌꯦꯡꯁꯪ ꯑꯃꯗ ꯊꯝꯕꯤꯈꯤ. ꯂꯥꯏꯌꯦꯡꯁꯪꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝꯗ ꯊꯣꯔꯛꯈꯤ. ꯊꯣꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯅ ꯊꯥꯖꯕꯤꯗꯨꯅ ꯑꯩꯕꯨ ꯏꯍꯩ-ꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯝꯊꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨꯕꯨ ꯄꯤꯕꯤꯔꯛꯈꯤ. ꯏꯍꯩ-ꯏꯁꯤꯡꯗꯨ ꯇꯝꯊꯕ ꯃꯇꯝꯗ ꯑꯩ ꯍꯥꯟꯅꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯑꯗꯨꯕꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯃꯆꯥ ꯇꯞꯅ ꯎꯕ ꯐꯪꯈꯤ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯏꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯊꯥꯖꯕ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯃꯥꯡꯈꯤ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ. ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ. ꯑꯩ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯇꯣꯛꯄꯗꯤ ꯉꯝꯈꯤꯗꯦ. ꯏꯍꯩꯁꯤꯡꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯈꯟꯈꯤ. ꯑꯗꯨꯕꯨ ꯇꯝꯊꯕꯗꯤ ꯉꯝꯗꯦ ꯅꯤꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ. ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯗꯨꯝ ꯀꯣꯂꯦꯖ ꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯖꯔꯤ. ꯃꯁꯤꯅꯤ ꯃꯌꯥꯝ ꯅꯤꯁꯥꯅ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯀꯌꯥꯝ ꯀꯥꯏꯊꯍꯜꯂꯤ ꯍꯥꯏꯕꯗꯣ. ꯀꯩꯗꯧꯅꯨꯡꯗ ꯅꯤꯁꯥꯒ ꯏꯍꯩꯁꯤꯡ ꯑꯃꯗꯤ ꯀꯦꯔꯤꯌꯔꯒ ꯄꯨꯟꯁꯤꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ. ꯈꯨꯟꯅꯥꯏ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯆꯦꯜꯂꯛꯄ ꯇꯥꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯅꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯊꯣꯛꯄꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯇꯨꯅ ꯈꯨꯟꯅꯥꯏꯒꯤ ꯑꯆꯪꯕ ꯌꯨꯝꯕꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯁꯤ. ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯈ꯭ꯔꯕꯁꯤꯡꯕꯨꯁꯨ ꯂꯥꯌꯦꯡꯗꯨꯅ ꯑꯃꯝꯕ ꯁꯪꯁꯥꯔꯗꯒꯤ ꯑꯉꯥꯟꯕꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ. ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯃꯤꯠꯀꯞ ꯊꯣꯛꯂꯁꯤꯒꯤ 22ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯆꯩꯊꯦꯡ ꯂꯣꯏꯖꯔꯦ. ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ. ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯑꯃꯁꯨꯡ ꯂꯥꯟꯊꯣꯛꯆꯈꯤꯕ ꯉꯥꯡꯉꯣꯝ ꯀꯤꯔꯟ.